Yumbanmina baga Wari saba tumina loukhiba record na matrimonial case the evidence oina sizinaba yagani esi Supreme Court na ngarang marital dispute mari lainana lokhalakpa khongthang amada Yumbanmina ba singna wari sanabada tumina loukhiba recording sing aduna evidence oina sizinaba yaragani hari court asina makha tarakpada Yumbanmina riba singna amana amagi asit akom yengsinnarakpa sina Yumban adu mapangal yaudri maram aduna recording sing aduna judicial gi oiba thabak thoram sing sizinaba yagadori Justice BB Nagara amasum Justice Sathishchandra Sarmana same bench aduna Punjab and Haryana High Court na pikiba case amagi rai amabu na thaina thamloga anoba khongthang silakani NIA na Northeast Terror Plot ama thuwaikri Bangladesh amasum Pakistan gi agency yawi hari National Investigation Agency NIA na sathaba investigation amada Bangladesh ki Directorate General of Forces Intelligence DGFI na Pakistan gi Inter Service Intelligence ISI ga pullaga India gi Northeastern State sing the ethnic militants outfit ani Tripura the same duna mapam adu gi tangdu laitaba phibambu thugaina ba sileb wapum phongdorakli hairiba plot atu makoina thugai bamki Tripura ham barga da army amasum hamok national party semlakwada Bangladesh amasum Pakistan gi agency sing gi asoba khut yawi hari Bangladesh ta liba sitagong da based of United People's Democratic Front UPDF na Tripura gi militant outfit ani eduga yanaba purakre haiba paw amasu laibadagi mafam asida India gi law enforcing agency sing gi oina asoba apanba ma oigadori haina pawsna makhatana phungdorakli Bihar mi hatpagi thaudo hengalakli lawyer oza kaptuno halamli Bihar da hokibu mikrani asida mi hatpagi thaudo hengalakpaga loinana ngarang su patana amasum saran districta lawyer ama amasum oza ama numaina kaptuno halamli Zetirendra Mahato kauba lawyer duna patana gi Sultanganj area da leiba sagi hotel amagi manakta masakhangdaba singna kaptuno halamane masum Santosh Rai kauba oza duna saran district ki Bisahida Baitong duna lakpa miwe ani na kaptuno halambani haina police na phungdokli Superintendent of Police Patana is Parisai Kumana PTI ra phungdokpi gi matung inadi Mato ngara nungthil pung ani rom tabada nungmaina kaplamani thawdoktu gi paw phongga police thawdok thopam na sanction baga loina mak manak nakpa government hospital amada pukhat ke do bulekana bangamdana sikhi haina mak na phungdokli Moirang Them Rajendra da Dr. Thiam Suresh Literary Award 2025 kusinakri Paokhum Manipur na malem gi mitai community sing gi damak lauriba thaudang sing thaningai ni Dr. Thangjam Dabali Patriotic Writers Forum Paokhum Manipur na sai khudingi Manipuri role gi saknai reba aiba sing da piduna lakpa Dr. Thiam Suresh Literary Award 2025 tentha khunjang mai lekai da leiba Kaviras Moirang Them Rajendra da ngarang thil Manipur Press Cup Imphal pangthoki bak forum gi thoram amada Babina Group ki Chairman and Managing Director Dr. Thangjam Dabali na athoiba mithunglen oiduna kusinakre award adu sel oina lupa lising tara sal ama citation amadi memento ama yakhi ngarang thoram adu da forum asigi president Nauraibam Khamalwang na thoram apu amadi Manipuri Language Advisory Board Sayeti Academy New Delhi ki former convener Nongmaitem Kiran Kumar akhanaba mithunglen oina saruk yakhi Laikhidraba Puramasi gi patron members oiramba Health Services Manipur gi former director Dr. Thiam Suresh ki mingda maha ki loinabi RK Tampasna amadi imung manung na katpa award adu solama citation ama memento ama amadi sel oina lupa lising tarayaki athoiba mithulero ni saruk yaki Dr. Thangjam Dabali na phungdoki bada Patriotic Writers from Manipur gi thomi sing ka amada phajilaga leibi gi mhot malem gi mitai sing Assam Tripura Bangladesh amadi miyamda Kundari mite islina singdama asabu thogdang kya lorak libasi yamna singthani ngai oiba thawni forum asida patriotic haiba ohayama yauri basina taklibadi forum asigi thabak thoram sing leibak ningmada yumpham oiduna lakli asiguma forum asina sinma thoram amada saruk yaba phongmusi yamna apiana puaiki mana makha taraduna laikhidraba Dr. Thiam Suresh aingondagidi yamna senior oiba doctor ni Tamo asi doctor gi profession da kathukuna lairakhiba tanglaba misangni loinana yamna thamoi sengbo art and culture bu yokhalamba tanglaba film producer amasuni lairik suiba doctor suiba ekhoi gi culture bu su yokhat piramba tamo asi gi ming da pibe award presentation ceremony amada ayak pu saruk yawa phangan biba sina tamo bu su na hongna ningsingale
Forum gi secretary Rakesh Norem thoram gi nungyo ba warol thamladuna Patriotic Writers Forum haibisi leibak ningba ibising gi lupamani lop asina Manipur tanatana Assam Tripura Meghalaya Bangladesh amadi Myanmar singba leibak sing khundari ba maruoina mitei isilinaw singi khungul liba galoina makhoi ga phaba mari sagana ba khona basina forum gi asubu panama manaki Dr. Thiam Sores Literary Award 2025 phanglaba aiba Moirang Them Rajendra na phungdo khibada ayak hauzik sahi maudra sujilaglaba matamsida ayaki mafamda kushinari basina ayakshi ahal oirure habisi ngihakti kaurure Moirang Them Rajendra ni award si phanglaba humsuba ai boiri mamang de layoi khraba aiba sanalo khoyamadi ya school khoirakpamna mathangsina kumja english ngani kungo homde madi english ngani kungamari da phangkhrensu pausta makata na phungdokli Pausal Pausegi editorial da Sahi ani helabi irang sida PR gi lengak sasan miyam na apian boidri Miyoi bigi khang mangamagi pankhay amadilay pankhay du gi wang malan khrabadi miyoi bana sa olak pada kanana suthing mangamlay Miyoi bai bis kwai di gi wakal pukning leiba pukning wakal sizna ba haiba thawai pan jiba singi manung da lusing ba mani haina singtha naram labusu sa olak ko mikupta mama pa masul manaw amadi khunai bu masak khanglakti habisi puwari na dumak taksarabani Numit taba laiti hai na malem ki lebak sina kok nondun ikai kumna bu utpanatana masa masa ki lampaw pithok tuna loilam lenga oikhiba ki wari akoi khudimangna ta naraba khangnaraba ngatani Numit taba laiti hai na riba lairik lai suda samilan mida khusu khulai de lamba laikhidraba British ka thengnabada karisu oikhidaba akoi gi layoi khrabai pai posingna makhoi gi maring jela dubu maya kuman gi bani maitei di kanagi mafam su lan khidaba yeknaba amata su ta khidaba khangbuni Henjilaglabadi handaba thauna ama lei haibadu madugi khudamni kumja english nga magasani panga maudraga mathoigi Anglo Manipur war na takli ngasichu aikhoigi paipu singi singlida I mari ama seliba makai shiba kidi migi mikhapo na hingada bigi saruk mikup ama to oirabusu ningkhatam ni hingjage khankiba aikhoigi paipu singni British ki makok manga kangleipa ki mayol kien kiba dumon paipu singi thaunabu ngasisu malem gi miyamna thingnari bani loinana India ki ning tambadi ki nomangan khana kumja English nga maga sama pangani fugutari ki August taraga marida ning kha tamba pi hi badunga sigi mirol sina kaw khrabagum tawre purama du maitei khaki wafam nati kanglai pawasi du hingminari basing buroi tamburoi punamaki amatoeba lisingna purakhi bani haibising sigi mirol na kawraklabadi ipa ipusing langjaba thokani Nungsi jana hingminari ba kanglai pawasi da kuki narco theorist nga laibak masa tadaba apikpo wakal na apun bigi saktam phuwaina ba Amakal ke agi lalong sa tharakli ba sahi ani mapung parakli istera madi India lenga ki apun begi saktam sing naragla badi sab sab thabuk lakhot kani haiba India lenga na tatana laudun lakli malem gi lebak sing ki manung na super power leba ama oirakle ni haina laujari ba India na koki narco theorist sing thengna bangam da ba haiba si manung na kari lalong sa thari ba gi haiba si hangda bangam de Hauki basai English ngani ka kungo humdoi gi me ukhum digi sa tharakli ba miyoi bigi lisat na taba koki narco theorist sing sai theng Manipur gi miyamna Pangli, asiguma theory singi khang mangamdraba tampakta leiriba maitei singna koki singna wakal tarakpa ngasisu ngairibani adubu wakal tarakpadi laira dana India lenga ki mating lauraga hena nawang lakpa sina maitei singna ngasidi kari phirep laurakadagi haiba ngamlaktre India lenga Manipur lenga amadi koki lalhawu singi marakta kumja English ngani ga nipanagi satnaragliba suspension of operation su sai sigi February kunga mapanda matam loikhrabasu mamang sai gi October taraga mapanda Home Ministry gi North East Advisor AK Mishra masum Intelligence Bureau gi official singa round humla koki jau lalhawu singa wari sanaduna review tokre habisi miyamna tabra nokning phawi Kanglai Park the Thukli Birang as Santi Hanzilakli Haina, BJP no losing with India Langana to in Harabasu, Tampak the Lady Bashu, Kem Sing the Amuk Tamlagani Habo from Sina, Amukaram Bano with Lalone Habado, Tamangam Dana, Tamangam the Bamoidi, Zun Taragani Pantoki Badu, Ngam Kaigini, Tawai Taragani Pankat Kivani, Asuk Matong Hukta Cookie Singi Tawonda, India Langana. May yang sinana buhona ragliwa sina lamda masigi apun bagi sakta ngak tuna thambang amgani haibagi thajaba miyamna singnaba koki singi ningai da akhoi dumak yengduna leira sira haibasi ngasi ngasi mak mangda tariba sobo ngamani koki MLA taragi ningai MLA nifuguma pana themba ngamgadori bra haibasi su mangda tadun leiriba yamna mak maruwe bo hangni center amadi stelenga mas koki singi lusingba singa thokli iranga si lusina ba wari sana na ba horamna basu mai pak tana makhata na sathagadaba leiri iranga sigi woroisin purapa ngamdabagi Istera sida lairamba BJP na lusing balangak sumapangal
kanna leitabadagi makhoi masilgi marakta phamunarakpadagi president rule thamduna governor Ajay Kumar Balana lengak sesan punamak paisali president rule thamlabani na state asida anauba awanba kharadi puraglagani haibigi thajaba su miyamna thamli aduba miyamna thamliba thajabadu president rule lenga asina mapung phana pangthopungamna lairi Handak satakhiba parliament ki budget session da Manipur ki budget allocation adu supnatangi mamingi oina pass tawkiba amadi lairabana mapung oiba lamdam asigi sokat thaurangi ahenba senpham yaudaba budget oibana lamdam sigi economics amadi hiram sida khanghairaba kyana tuan makoi gi mot sing phungdonari budget adu maming tagi oiba budget oibana hausik Manipur da thokli sahi ani mapung pharaglaba ko ki narco terrorism gi lana sigi manungda miyamna thengnariba awaba sigi phibam phagalakani haibasi asa udri Amaromda handakta Jammu and Kashmir ki Pahalgam lam koiba miyoi kunga manga yauna loken ama puna miyoi kunga taruk terrorist na hat ki batugi laman khumboy na India na Jammu and Kashmir ga taina terrorist ki camps akan landa sataki masi maru oina terrorist ki mayuk sathaba akan ba India ki thorang ni hausi state asida koki narco terrorist na sathari ba su mapalam ki sangsilakpa illegal immigrants na India ki integrity da ipongpong na singna ba hingsa ki thabak singni maram maduna Jammu and Kashmir sathari ba terrorist ki hingsa yai tambi ki thawdo du Paokhum India na pibagum ngasi maks Manipur koki narco terrorist na sathari ba hingsa ki thawdok sigi Paokhum bi phamthui Manipur thokliba koki narco terrorist ki landa si India na yengnu lepham thokte sab Paokhum pi phamthui haipa editorial mem na thamjari du hausi ko di mem paus mata se lu sinjarage mas makhata bano update mem puna ngai minasi